Shak Nairabi content creator Nongmei Kaptuna Hatlamle. Pakistan की Shak Nairabi TikToker amasung content creator Samso Bibi Nongmei Kaptuna Hatlamle hairi. Online da Aisha Julamana hairagasu khangnariba masagi chahi kunipan surabi TikToker asi Islamabad manaka leiba Tasila City da thasi ki taramari da Nongmei Kaptuna Hatlamkibani hairi. Mahapu Nongmei Kaptuna Hatlamagi thodoka mari lenena Pakistan ki social media pumbada debate tawkibaga loinena Leibakadogi women influencer amasung digital creator singbu asoi angam thokanaba ngakpi shanbiba ngamdre haina hunduna ngangnaraki. Pakistan da internal personality sing attack chathabagi thodok sing toina chatharaglingai Shak Nairabi TikToker hatkiba asina Leibakaduda nahongnana women influencer sing amasung digital creator sing gi maraibak tamba ngamdre haina debate tawnarakibani. Mahak Nongmei Kaptungagi mamangda Kasi Koba Miyoi Amana Mahaki Yungi Mamangda Leiramnaba call Taraki phone Taraki Bagi Matungina Mahaki Mopa Amasung Chahi Taramanga Ngariba Manau Nupiga Loinana Nupa Adungai Kibani motorcycle tongina lakpa Miyoi Anina Mahak Tamna Nongmei Kapsilakibadagi Mahaki Ngakta Nongmei Maru Ani Panduna Mafum Adumakta Laikidabani. Shak Nairabi digital creator asigi TikTok da follower million amaga 10.3 henna leiri Nongmei kapkiba aduda mahaki mawpa amasung manaw nupisu soki hairi.